Ngasi numida weram phongkiba kangli pakimeragi pause dagi maruweba pau khara khangasaraga miyamda khudo tamjake afaba tunglamchat amagidamak nahasingbu thongna hapa mathau tai awonba ahongba khunai ama purakna bhonabada haugalakliba nahasingna agent ama oina thodang loba changi governor awonba khunai amagidamak nahasingbu thongna hapa mathau tai afaba tunglamchat amagidamak nahasingna mang thana thodang loba changi haina Manipur gi Governor Ajay Kumar Balana phongdokre wafam asing asi Palace Compound leiba City Convention Center the National AIDS Control Organization amadi Manipur State AIDS Control Society ga khusamnaduna pangthokiba International Youth Day pal thoramga mari lenena phongdokhibani thoramgi manungchana Governor Ajay Kumar Balana Intensify IEC campaign amasu hogdokhi Thoramgi athoiba mintholgi waro piraduna Governor na hai sahi asigi oina pangthorakliba International Youth Day gi theme oidiba Local Youth Excellence for the SDGs amadi beyond haiba wahai asimak yamna wahanthok leiba amani haini lawi malemgi mafam kayada climate change unemployment health crisis inequality gi wathok kaya mayoknari adobo thengnariba wathok amadi khudongchadaba kaya asigi solution puraknaba khunai amada hingminariba mipum khudimakna thodang lawminaba haibase yamna maru oiba ama oiri awonba ahongba khunai ama puraknaba honabada hawgalakliba nahasingna agent ama oina thodang lawba changi afaba tunglamchat amagidamak nahasingbu thongna hapa mathau tai chawkhapa India ama ohenaba pandam changchilakliba khongthang kaya asigi mai pakpa natraga paktaba haibase leba asigi nahasingna lawgadoriba thodanggi makha pole kumja lising aniga sumna kunthra fawbada Sustainable Development Goal gi thamliba pandam ase yawnaba honabada nahasinggi thodang chauna lei haiki Governor na makhata na hai National AIDS Control Organization NACO gi makhada Manipur AIDS Control Society MKCS na siduna ngasi pangthokliba Intensify Information Education and Communication IEC campaign asimak afaba khongthang amani haina lawi ICIBS matam chana yenghorabadi layeng chathaba yai haibasi miyamda khanganba mathau tai ICIBS ka sagonaraba miyoisingbu hanthana yengbagi chanabi ama oina leiriba schema ase khunai asidagi mangan khinaba awareness piba changi haiki ngasigi tharam aduda Governor Ajay Kumar Bala Manipur gi Chief Secretary Punit Kumar Goyal amasung Health and Family Welfare gi Commissioner Sumanta Singana athoiba mingthulol oina saru yakhi loinuna Manipur linga ki makok thongba official singsu saru yakhi makhatarapa pauda PM Modi na Manipur kaiba yaba thabak touraklabadi BJP Manipur amade MLA singna yengduna leiroi chap chana mayokn gani KH ibomcha lona yadaba thaba mata center na Manipur taurakadaba natte karigama Manipur miyamna pamdaba Manipur kaiba yaba thabak Prime Minister Narendra Modi makna touraklabadi BJP Manipur amade MLA singna yengduna leigadaba natte aduguma phiba madu laklabadi imalaibakida makleptuna chaptana mayokna gani haina lamnai kendragi MLA KH ibomchana phongdokhrei wafam asinga BJP lamnai mandal na sinduna Independence Day ga mari lenana pangthokiba haragar taranga ga mari lenana sakhiba khongchai ka mari lenana phongdokhibani Nogada leiba MLA gi yumdagi hauduna lamnai phawba sakhiba khongchat aduda BJP Manipur gi BPN ni basyaung BJP lamnai mandal gi luchingba singsaru yakhi thauramga mari lenana KH ibomchana makhatana phongdokhibada Sentana haujik Manipur da tangdu leitaba puraknaba kanna honari haibasidi mayek senglaba wafamne Manipur gi haujik oidiba phibam ase athubu matamna laksimba yaba phibam oidavana miyamne hena awaba thengnabani leiriba phibam asida lengak semdabagi tangdu leitadaba hana purakpana maru oi haujilal ase aroiba oidribana lengak sembada mapum phaba oiroi maram asina majority number leirabasu haujik lengak semnaba honadribane Haujik center da leiriba lengakna Manipur gi damak afaba kaya tawre Manipur miyamna pamba ILP chana halakle border fencing war footing na thabak tawre Reserve forest kanaba Manipur lengakna kanna honarakpa mitop khandoknaba honarakliba punamak center na sagatuna lakle center na akhoi gi fanaba kaya tawrakpana akhoi na
ꯑꯌꯦꯠꯄ ꯅꯠꯇ꯭ꯔꯒ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ 5 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯗ꯭ꯔꯒꯀꯤ ꯀꯦꯁꯇ ꯆꯦꯟꯅꯕꯁꯤꯡ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ꯫ ꯗꯤꯖꯤꯄꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯃꯁꯨꯡ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯌꯥꯎꯅ ꯄꯥꯔꯁꯣꯅꯦꯜ 5 ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤꯖꯤꯄꯤ ꯔꯥꯖꯤꯕ ꯁꯤꯡꯍꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯃꯥꯟꯗꯣꯒꯤ ꯑꯣꯁꯤ ꯏꯟꯁꯄꯦꯛꯇꯔ ꯅꯤꯡꯊꯧꯖꯝ ꯗꯦꯕꯗꯥꯁ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯗꯛꯇꯒꯤ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯔꯦ꯫ ꯁꯁꯄꯦꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯁꯄꯤꯒꯤ ꯑꯣꯐꯤꯁꯇ ꯑꯣꯏꯒꯅꯤ ꯍꯥꯏꯔꯦ꯫ ꯑꯇꯣꯞꯄ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯇ ꯂꯩꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯕꯤ ꯗꯦꯕꯁꯟ ꯁꯤꯡꯍ ꯑꯃꯁꯨꯡ ꯀꯟꯁꯇꯦꯕꯜ ꯇꯥꯔꯤꯛ ꯑꯖꯤꯖ, ꯊꯧꯕꯥꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯀꯤ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯑꯦꯝ ꯗꯤ ꯔꯥꯀꯤꯕ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯥꯕꯩꯁꯣꯏꯗ ꯂꯩꯕ 3ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯕꯇꯥꯂꯤꯌꯟꯒꯤ ꯖꯃꯤꯟꯗꯥꯔ ꯑꯦꯝ ꯗꯤ ꯑꯃꯤꯟ ꯁꯍꯥꯅꯤ꯫ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯕꯤ ꯗꯦꯕꯁꯟ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2019ꯗ ꯂꯨꯄꯥ ꯀꯔꯣꯔ 3 ꯂꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯃꯣꯔꯦꯗ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯇꯦꯡꯅꯧꯄꯜꯗ ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯑꯣꯔꯗꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯃ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯔꯒ ꯊꯥꯗꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯁꯁꯄꯦꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤꯖꯤꯄꯤ ꯀꯦ ꯔꯥꯖꯤꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯌꯥꯎꯅ ꯂꯝꯊꯥꯈꯤꯕ ꯍꯔ ꯘꯔ ꯇꯦꯂꯪꯒꯥ ꯕꯥꯏꯛ ꯔꯦꯂꯤꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤꯖꯤꯄꯤꯅ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯥꯔꯁꯣꯅꯦꯜ 5 ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯁꯇꯦꯠ ꯑꯁꯤꯈꯛ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠꯁꯤꯡꯗ ꯗ꯭ꯔꯒꯀꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯁꯇꯦꯠ ꯑꯁꯤꯗꯁꯨ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁ ꯑꯣꯏꯔꯕꯁꯨ ꯃꯤꯆꯝ ꯑꯣꯏꯔꯕꯁꯨ ꯗ꯭ꯔꯒ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯤ ꯑꯗꯨꯃꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯕꯦꯂꯦꯟꯁ ꯊꯝꯅꯕꯒꯤꯗꯃꯛ ꯃꯤꯇꯣꯞꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯦꯟ ꯕꯤꯔꯦꯟ ꯂꯝꯗꯝꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯕꯦꯂꯦꯟꯁ ꯑꯁꯤ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯗꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤ꯫ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯑꯦꯝꯄꯤ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯏꯁꯨ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯈꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯐꯣꯔꯃꯔ ꯁꯤ.ꯑꯦꯝ. ꯑꯦꯟ. ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯑꯦꯝꯄꯤ ꯁꯅꯥꯖꯥꯎꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯕꯦꯂꯦꯟꯁꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯑꯦꯝꯄꯤ ꯀꯌꯥ ꯑꯃꯅ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯁꯨ ꯑꯦꯝꯄꯤ ꯁꯅꯥꯖꯥꯎꯕꯅ ꯊꯧꯅꯥ ꯐꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯕꯨ ꯍꯥꯎꯁꯇ ꯄꯨꯈꯠꯈꯤ꯫ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯅꯦꯁꯦꯁꯤꯇꯤ ꯑꯃ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯒꯤ ꯔꯥꯏꯠ, ꯀꯜꯆꯔ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 18ꯗꯒꯤ ꯄꯥꯔꯒ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫